ngasi numida wairam phongkhiba tongan manipuri siphongsing amasum thokhiba thawdo wathoksingi maroibi I pausing myamna thamjagi ahanbada kanglei pakki maira news tagi lokusaraga travel ship guest house athubura sabur luisinduna miyamna khushinaragani chief minister singi ningthau singi weba travel ships guest house athubura luisinduna miyamna khushinaragani haina chief minister N Berena phongdokre wafam masing asi chief minister N Berena Imphal gi sana kunung complex ta semga sagaliba travel ship guest house ki phibam phakthengna yingsinbagi khongsat adura phongdokhibani yengsin khongsat aduga mari lainana chief minister na makhatan hai lainga asina miyamna pi hi pathajabadu thabak oina pangthokli haujuk semga sagatpagi thabak paikhaliba singi ningthau singi thungpham yum asi athubada luisinduna miyamda khudol tamnagani guest house asina Mera Saurian Hobamadi atai not kueva Harakuma Himatam singing Ningtawamadi losing single lepamogani. Guest house as she later but singing in Tausina, Tengram but lepam Kodongsa of Kia dusu Karamakaidik one mangamagani. Nasigi Yanksin concert at the Manipur Legislative Assembly Speaker T. Saitravata, Impal East KS beyond Langaki official Kiasu Saryakiadi. Autopapomana, Tabak Shubigi Padok Pikre. RK Memsa Devi District and Session Judge Impal West ngarang sahi kuntraga taruk suraba miwema mi hana bokona bamadi IPC section 307 gi makada mara leirena laukthokruba matung jail sahi manga thabak subigi phadokpi khibaga loinana lupa lising tara fine thiba masum IPC gi section 326 gi makada sahi manga kaisum sangna thabak sunabigi phadok amasum fine oina lupa lising manga thiba duga fine singa si thiba ngamdragadi makhatana jail thani sangthana leiba haina court na right takre hariba court asina sahi manga kaisum sangda thabak subagi phadokpi khraba nupa dugi maming MD Abdul Rahman sahi kuntragatu apopole kidrab MD Fazur Rahman sora mamang lekai degini court asina makhatana case asigi investigation amasum trial manungda kanbig asina judicial custody de lerakhiba matam English ngani taraga nipan gi April taraga humdoi digi hauraga hearing matam CRPC gi section 428 ki makhada phadok matam digi kaklaga kanbiga si sahi si April taraga ni phawbu jail leigani amadi kadiguma fine gi senpam masi thiba ngamdrabadi makhatana jail tha ani sangthna leiba haina court na right takre hariba court asina sahi manga kaisum sangda thabak subigi phadok pikhraba nupa dugi maming MD Abdul Rahman sai kuntragatu apopole kidrab MD Fazur Rahman sora mamang lekai degini court asina makhatana case asigi investigation amasum trial manungda kanbiga sina judicial custody de lerakhiba matam English ngani ga taraga nipan gi April taraga humdoi digi hauraga hearing matam CRPC gi section 428 ki makhada phadok matam digi kaklaga kanbiga si sahi sigi April taraga nithoi fawbu jail leigani amadi karigumba fine gi senpam asi thiba ngamdrabadi maki phadok ki matam June taraga nithoi fawbu igani hanasu yathang pikhi atopa pawmana sakhangdaba singna phakhiba driver ani police na kan mangam hore masakhangdaba khulai paibisingna kidnap tawkhiba non Manipuri driver ani special command unit khabai soyamadi kangpokpi police ki apunba khutpuna tekta kaidana kan mangam khrari thawdo asigi matana police tagi phangba pawgi matungina ngase ayuk pung 9:30 taba matamna mari suba AR na pirakhiba pawgi matungina sing the best of khulai paibla hulup Lanmi Singna driver ani kidnap tawduna pukre haina khanglakwadagi SP Railways amadi Special Command Unit Khabaisoi TS Krishna Tomi gi miyang makhada Special Command Unit Khabaisoi OC Subedar L Bebekandana lusingu timanga amadi Kangpokpi Police ki apunba kangbuna KPI District ki National Highway manaki umang amadi singi sark singda paksana thibuhumi gi thabak sa thabada kidnap tawkhraba driver ani edu ngasi ayuk pung 13:30 taba matamna kanba ngamkhibani haidi driver ani edu Assam gi Barbeta dagi Abibur Khan sai kungani pan amasum Rakhibul Khan sai kungama pan kawi makhui ani ti dagi yenau puragi Imphal tamna lakhibani loinana makoina tawduna lakhiba angauba masugi bolero car B registration number AS01 ILP 4554 sumanang aduwai digi phangmangam khayadi driver sing aduna phongdorokpagi matuna commando gi kangbu lakle hab khangmadigi sakhangdaba sing adu makhoi ani bu hundoklamnaga mafam aduragi singbom da sen khayadi tungda driver ani amadi bolero car du wangkai khunau da leiba gari mapu oiriba hanjambam Tarun Kumar sai kuntraga mang apopole kidraba hais Mahesh Kumar khusina khre haiden su pausina makhatana su phongdorakli Makasa tarak poina to papamana Nagaland maitai mesama draka konan fare Senapati district Manipur gi miyema na pudunu lak malem gi kaithil lupa lak yang khairumai gadaba heroin powder gram sahunga homfu Nagaland gi Kohima police na Khuzama interstate segate gi phat pangam khraidi Kohima police na thadurak pa sirolaman hai Khuzama
interstate check gate haukiba Mars kuntra da Kohima police ki team amana asat awo gari sing check tawbada Senapati district lomdagi Hyundai i20 car registration number AS05L2800 gari ema check tawbada ningthina pack tawba box amada hablamba sapon kef kuntra rom gi heroin powder gram chahunga humfu gari edu thauna lakpa miwe edu gi fort ngam khibani Kohima police na drug ka kona faraba miwe edu gi mami as living peace sai nifugani thoi Senapati district gi na hadi maki matakta khujama police station na NDNPS eki makada FIR ama panduna makhata ba investigation sa thabaw kredi amarom dana ngasidagi sakthong gas ki mamal lupa mawdragani thuan thari India government ngasidagi liquefied petroleum gas LPG gi mamal revise tawkibaga loinana commercial cylinder gi mamal lupa mawdragani thuan thakre amaramda domestic LPG gi gas customers gi mamal di revise tawba sidi yawde hadi KG 14.2 gi domestic gas cylinder gi mamang thad laikhiba mamal adu lairi duga center na mamang thad domestic gas cylinder gi mamal si lupa yankai da hengat khibani commercial gas cylinder gi na lupa sahumga yankai da hengat khraba matunga si hai khiba cylinder gi mamal si lupa mawdra ga ni toida handan ki government na PMUY scheme gi makha da beneficiary singda domestic LPG gas cylinder singi subsidy lokthokpa laikhre haina su paus na makha tana phongdorakli atopa pawmana Jenims ta na COVID positive oiba miwe ma thengnakre state asida matam sana COVID-19 positive oiba thengna khitraba matunga si miwe ma nauna COVID-19 positive oiba thengnakhre ri pausin hai ngasi nauna COVID-19 positive oikraba miwe du hauji Jenims ta PG first year tamni pa mahiro mani mak ngarang lo khuba madi lehok torakpadi gi sample lawraba matung RT-PCR test to matam ngasi positive oire haba khangam khibani ngarang phawbud state asigi oina miyoi humdragani pan COVID-19 test to bud miyoi amata positive oiba thengna khidabani ngarang Imphal West gi miyoi nipan jiribam dagi miyoi nifuga nipan amadi kamjong dagi miyoi kunga matu test to ki soidi amaromdana AR na lalhoba ma kaptuna hatkre Ferjol district ki manung sana leiba Suwang Phekmun khul gi mafum amada ngarang nungthil pung marirom tabra taramathu suba Assam Rifles ki timamaga khuthokna bagi thaudokta Larhulup Kuki Liberation Army KLA gi kadar ne haba miyoi ma sira hadi police tagi phomo pawam gi matungina thaudo adura leikidraba KL gi kadar adu gi mamin Daulian thang simte Elias thangboy sei kuntraga turuk apokpa Daukhulal simte Chusampur district ki Thanlon sub division gi manung sanba Suwang Phekmun khul dagi nari mawondagi AK47 gi rifle ama magazine ama kapiyari be numoi maru kharas phangle asi baksang thaudok thopam dagi police na lokholaba matung Chusampur district hospital post mortem tawnaba thamkhrai amaram danam NRC satna hanana central government gi ayaba ngairi chief minister N Berena state government sina Manipur da national register of citizens NRC satna hanana ba ready tawri dubu NRC state asida satna hanbisi central government ki approval lobi tangai fada balek wapam asi CM N Berena pawmising na hangbo ngama gi pakum da haikibane makna hai NRC state asida satna hanbisi state ngaktana satna hanbangamde central government ki approval darkar oi Chief Minister na Manipur Population Commission state asida lingbagi matangda makna hai state government na Manipur State Population Commission MSPC hanana linkatun leire masina state asida sanglakpa mito mian cha sing masak khangdokpa horagani makna makha taraduna commission asigi members sing hapas loire aduga haujikti commission asigi kuthangda state asida leiriba natragana sangsilagliba mito mian cha sing masak khangdokpa gi thabak state asida sathaba horagani commission asigi members sing district administration amadi policing da loina haujikti yumthong khuding da sangduna lo kaina mito mian cha sing masak khangdokpa gi thabak sing horagani ki state lenga ki meke degi su yumthang nari bi state amasum leibak singa lona ba mapam singda mitop sanglakpa thingna ba akan thaurang su lokhatli hai khena su pausna makhatana su phungdorakli makha satharak poina to pa pawmana paujal pausi degi lokhasaraka na thamjage Rims gate ke akoi bit permit yaudaba gari amata contract carrier service tabu yaroi bota luang Rims gate lariba permit pairaba transporter singna service tariba mafam asida permit yaudana sanglakliba e-rickshaw e-auto rickshaw amata Rims gate ke akoi bit passenger puthok pusin tabu yaroi pera transit oina reserve mi puthok pusin tabu di yagani haina Rims gate transporter joints administrative council convener KS bota luang fundukre wapam asing asi Manipur press kapta pangthukiba pawgi mifam amada phongdokladuna botana hai
ꯍꯧꯈꯤꯕ ꯏꯪ 2013 ꯑꯣꯒꯁ ꯊꯥꯗꯒꯤ ꯔꯤꯝꯁ ꯒꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯀꯥꯎꯟꯁꯤꯜ ꯁꯦꯝꯗꯨꯅ ꯃꯁꯤꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 200 ꯍꯦꯟꯕꯅ ꯁꯔꯚꯤꯁ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ, ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯈꯟꯅꯗꯨꯅ ꯄꯥꯔꯃꯤꯠ ꯄꯥꯏꯔꯕ ꯗꯤꯖꯜ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯜ ꯑꯣꯇꯣ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯅ ꯔꯤꯝꯁ ꯒꯦꯠꯇꯒꯤ ꯅꯒꯥꯃꯄꯥꯜ, ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ, ꯖꯣꯟꯁꯇꯣꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯔꯨꯠ ꯄꯥꯔꯃꯤꯠ ꯄꯥꯏꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯄꯥꯔꯃꯤꯠ ꯄꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯏ-ꯔꯤꯛꯁꯣ ꯑꯃꯗꯤ ꯏ-ꯑꯣꯇꯣ ꯔꯤꯛꯁꯣ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯔꯚꯤꯁ ꯇꯧꯕꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯒꯥꯔꯤꯗ ꯃꯥꯡꯍꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯥꯔꯃꯤꯠ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯏꯅꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯃꯥꯔꯆ 23ꯗ ꯔꯤꯝꯁ ꯒꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯖꯣꯏꯟꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯄꯥꯔꯃꯤꯠ ꯌꯥꯎꯗꯅ ꯂꯥꯛꯂꯤꯕ ꯑꯣꯇꯣ ꯔꯤꯛꯁꯣꯁꯤꯡꯅ ꯀꯣꯟꯇ꯭ꯔꯦꯛ ꯀꯦꯔꯤꯌꯔ ꯁꯔꯚꯤꯁ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 10ꯗꯒꯤ ꯍꯧꯔꯒ ꯔꯤꯝꯁ ꯒꯦꯠ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ, ꯁꯨꯄꯔꯃꯥꯔꯀꯦꯠ, ꯅꯔꯁ ꯀ꯭ꯋꯥꯔꯇꯔ ꯑꯃꯁꯨꯡ ꯐꯤꯁꯔꯤꯖ, ꯂꯥꯏ ꯃꯅꯥꯏ ꯑꯃꯗꯤ ꯇꯔꯨꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯆꯦꯜꯂꯤꯕ ꯑꯣꯇꯣ ꯔꯤꯛꯁꯣꯁꯤꯡꯅ ꯔꯤꯝꯁ ꯒꯦꯠꯇ ꯄꯦꯁꯦꯟꯖꯔ ꯄꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯗ꯭ꯔꯣꯞ ꯇꯧꯕ ꯊꯦꯡꯅꯒꯅꯤ꯫ ꯃꯔꯝꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯤꯔꯤꯕ ꯄꯥꯔꯃꯤꯠ ꯑꯁꯤꯒꯤ ꯁꯦꯛꯁꯟ 74 ꯀ꯭ꯂꯣꯖ 1(2)ꯒꯤ ꯁꯕꯁꯦꯛꯁꯟ 11ꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯇꯨꯅ ꯚꯣꯇꯔ ꯑꯥꯙꯥꯔꯗ ꯃꯤꯡ ꯆꯟꯁꯤꯟꯕꯤꯒꯅꯨ, MLA-ꯁꯤꯡꯅꯁꯨ ꯊꯤꯖꯤꯟꯕꯤꯌꯨ꯫ ꯔꯥꯃꯦꯁꯣꯔ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ ꯅꯥꯏꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯇꯣꯞꯁꯤꯡ ꯕꯣꯔꯥꯗ ꯊꯝꯖꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ, ꯃꯤꯇꯣꯞꯁꯤꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯆꯅꯝ ꯁꯦꯟꯗ꯭ꯔꯣꯛꯇ ꯁꯨꯛꯂꯩ ꯂꯩꯇꯕ ꯀꯨꯀꯤ ꯃꯆꯥ ꯈꯔ ꯊꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯚꯣꯇꯔ ꯂꯤꯁꯠ, ꯑꯥꯙꯥꯔ ꯀꯥꯔꯗ ꯄꯤꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗꯁꯨ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯀꯦꯟꯗ꯭ꯔꯒꯤ MLA-ꯁꯤꯡꯅ ꯊꯤꯖꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯕꯨꯄꯔꯥꯗ ꯂꯩꯕ PDAꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔꯒꯤ ꯀ꯭ꯋꯥꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯅꯝ ꯁꯟꯗ꯭ꯔꯣꯛꯇ ꯀꯨꯀꯤ 4 PMJAYꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯠꯇ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝꯗꯒꯤꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯤꯁꯠꯇꯒꯤ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇ ꯂꯩꯕ BLO ꯑꯣꯏꯕ ꯏꯔꯦꯡꯕꯝ ꯊꯣꯏꯕ ꯀꯧꯕ ꯑꯃꯅ ꯕꯔꯥꯗ ꯊꯝꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯑꯥꯙꯥꯔ ꯑꯗꯨꯁꯨ ꯃꯇꯝ ꯑꯃꯒꯤ SDCꯅ ꯄꯤꯔꯝꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯤꯇꯣꯞꯀꯤ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯒ ꯅꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯗꯁꯨ ꯉꯔꯥꯡ ꯃꯤꯖꯣꯔꯥꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯊꯝꯂꯝꯕ ꯊꯦꯡꯅꯗꯨꯅ ꯐꯒꯠꯄ ꯂꯩꯈ꯭ꯔꯦ꯫ ꯍꯩꯔꯣꯝ ꯂꯤꯂꯤ ꯀꯧꯕ ꯑꯃꯅ MLA ꯃꯁꯥ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯆꯠꯂꯨꯕꯗ ꯄꯨꯂꯤꯁ ꯍꯥꯟꯅ ꯂꯩꯔꯝꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯥꯛꯄꯒꯤ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯩꯕꯁꯨ ꯎꯈꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯒ ꯑꯥꯙꯥꯔ ꯁꯥꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯈꯨꯟꯗꯥꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯨ ꯆꯠꯊꯩ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯃꯤꯇꯣꯞ ꯊꯤꯗꯣꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ MLA-ꯁꯤꯡꯅꯁꯨ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯃꯤꯇꯣꯞ ꯚꯣꯇꯔ ꯂꯤꯁꯠꯇ ꯆꯟꯕ ꯑꯃꯗꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯄꯥꯏꯕ ꯊꯤꯖꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯖꯤꯟꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯅꯣꯡꯃ ꯃꯤꯇꯣꯞꯀꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯂꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯅꯨꯒꯥꯎꯟꯗ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟ ꯑꯃꯗꯤ ꯁꯣꯅꯥꯄꯨꯡ ꯁꯥꯅꯕꯒꯤ ꯎꯔꯦꯛ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯂꯨꯞ ꯀꯅꯥꯒꯥꯎꯟ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ LSTB ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯤꯡꯈꯩ ꯂꯧꯕꯒꯤ ꯊꯧꯔꯝ ꯌꯥꯎꯅ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟ ꯑꯃꯗꯤ ꯁꯣꯅꯥꯄꯨꯡ ꯁꯥꯕꯒꯤ ꯎꯔꯦꯛ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯂꯨꯞ ꯀꯨꯅꯥꯒꯥꯎꯟ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯨꯅꯤꯟꯗ꯭ꯔꯣꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯁꯧꯒ꯭ꯔꯥꯛꯄꯨꯝ ꯍꯦꯃꯟꯇꯥ ꯑꯦꯂꯥꯏꯁ ꯑꯣꯖꯥ ꯇꯣꯜꯍꯟ LSTB ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯨ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯅꯟꯗꯣ ꯂꯨꯋꯥꯡ ꯃꯤꯁꯇꯔ ꯋꯥꯔꯜꯗ 2014ꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ LSTB ꯃꯅꯤꯄꯨꯔꯅ ꯁꯛꯈꯪꯆꯦ ꯄꯤꯗꯨꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯍꯧꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯃꯩꯁꯅꯥꯝ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯥꯡꯈꯤꯒꯗꯧꯔꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯃꯌꯥꯝꯗ ꯏꯅꯣꯠ ꯄꯤꯐꯝ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯏꯪ 2018 ꯁꯦꯟꯁꯁꯀꯤ ꯃꯇꯨꯡꯏꯟꯅ ꯆꯥꯗ 7.8ꯗ ꯍꯟꯊꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ CMꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯁꯛꯈꯪꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯦ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ
sak khangbiraklegadi mitai gi masing asi hengalakani sanamai laining asi mikok thiba census code yaudabadagi others men basi kokna na sanami religion gi census code hapna assembly de puthokre isagi ming thon bayawna irol de kobi duna mingi maning de isagi yek salai khangna haptuna saktak na ba apul tokhi loinana sanamahi sanglen amadi sona pungasi saba honaba LSTB Manipur amadi miyamna hauju phawbra tengwang pirakpa apun balupa la amagali sumawdra taruk su kusinakre sanglen amadi sona pungasi sanabagi miyamgi tengbang launaba sograpung hemanta allies oza tolhan rangilal amadi happy rajena singbiyauna semkiba fund drive committee na makhatana tengbang piduna athubuda sangkanaba hotna minerasi habu wapum thamki sanglen asi ahingba sanglen ohenduna Bangladesh ta sanamai lainingi mating hengkat handuna igipal section ngak piwaiki laining thau sanami laining thau kunagaon Bangladesh ki BP kasham monindrona laining leisun gi thabak thoramasi mapung phana leinaba sak sonanaba amadi amai bising thaminaba LSTB Manipur na hotnabi yu haikenesu pausna makhatana su phongdorakli makasa tharak poina to papawmna lenga ngasi phawba MIL subject ki mite mek hairaba TET pass torbo oza laudri milal Mita irol iek loina silol apun malup milal kanglai pakna lamdam sidang si phawba lol amadi mayek sakothanana ba sangsilakpa khongjang gi manungsana Manipur lenga amadi milal gi yanaduna English ngani ga tarago humdoi de mita meki TET pangthoki madugi matung amuk supplementary mita mek TET haiba amuk pangthoki masi Manipur lenga na mahiroi singi oza laurakpada tangai phadana TET si yaudaba yadabadagi pangthoki bani adabu ngasi phawba MIL subject ki oza mite mek hairaba TET pass toraba ngasi phawda lengana laudri masimati mamalon sakotana na bohona bada lengang na pukning sangde haibani haina milal kanglai pak secretary publicity soibam arun mite hadura ko worol amana haidi seola sinema khatari bidi masigi matang milal na tha asigi mangagi ayuk pung 13 makhai taba matamna milal loisangda mite mek supplementary TET 2016 pass tawraba candidate singamadi milal gi district singi thaupu businga su numit asida soidana lakpidun mipam asi yobina bahajaki tangai phadana lengana prime gi oza lorakpada mite mek mapung phan hairaba candidate sing khanbiduna mamalun sakot hanana bohona balengana pungning sangada bani kariguma mamalun sakot hanana bohona si haibada yadaba lenga kimiyoi sing yoraklabadi milalna matamduda tumina yengduna laithokloi tangai phadana lol mayekan mahaibisi milal gi tawdraba yadrabi thawni masida lamdam siki miyamna sogot piwa amadi mateng pangbiyo haidi amaromdana school sumka kadab ozagi tulop kanana pibano SSUM Manipur lenga ki makara thabak toriba miyoy amada thagi tulop piribasi miyoy duna thadu masukna mathau tauri haibagini thabum du masukna mathau tawdragadi thagi tulop pinabagi manam laiti lebak thibidi Praja Higher Secondary School lamsangda oza oiba Suranjoi kauba oza si school sungka kadana tha khudingi tulop piramle haina Socialist Student Unions of Manipur SSUM ki president S yai mamite nu kuyek pidun thadorak pass sirolaman haidi amuk ke henang ningai oiribu waphamdi Manipur lenga na mahiroi khudimang akhanaba thawrang ama oiribu school phaganan si mission gi makada haribu oza si Praja High Secondary School tharaki boiramli school sumka kadana tha khudingi tulup lawribu thawong sina karamna school phaganan si mission mai pakadori bano haibisi mari lenaba loisang amadi lenga loisingda hangjaning bo hangni SSUM na mahiroi mayamna lakpu wakat amagi makhada yengsilubada sumka kadana tha khudingi tulop lawrambagi thawong adu thengnarakibani lup asina attendance register check tawbuga loinana mahna school sumka kadi haibagi khudam sangdam sing lup asida mayek sing leire hauju makhatana lup asina lengak ta hangning bu hangdi school sumka kadaba oza amagi thagi tulop kanana karamna saramnibano sumka kadaba oza amabu tulop sabra sinariba mari lenabu khudingmak yaun school sumka kadab oza punamak samana bukudimak lengana logi matungna serakpi phamthui school phaganan si mission gi makhada tharak oza man school sumka kadragadi Manipur lengana yamna haksina lopam thui senja thumja khuta puba madi tangkhai sa ba hainari ba scheme mayam sigi manung salam loi haningai leiti athupa matamgi manung Manipur lengana mara leibising mathakta miyeng sangdragadi mahiroi khunai ga pulaga SSUM na asuma wayal fangnaba democratic oiba khongjang sangsilagane swaiki